Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maruoiba pau Senapati da yum ama mai chakpada class 10 tamniba maheroi nupa macha malai kana bangamdana leikidre Senapati district ki lawa khoide village ta thokiba laibak thiba thodo amada yum ama mai na tumna chakre thodo aduda phamungda tumduna leiriba mama kannaba honabada class 10 tamniba maheroi nupa macha ama lai kana bangamdana leikidre hairi Ukrul Times ki report amagi matung ina hai khudong thiba thodo asi tha asigi ahumgi nongai matung Pung ahum makhairom tarakpa matamda thokibani thodo aduda leikidraba maheroi adugi mamingdi Rahabai kawi mahak naga public school da class 10 tamniba maheroi ni thodok thokpa matam aduda mahak na phamungda tumduna leiribi mama Saraubum maina chakpadagi kanana bohonabada masada hena mai chakpadagi khudakta hospital da pukhatuna laikanaki Adubo haksangi saruk kaya maina chakpadagi fibam lusilaktuna Rims Hospital da refer tawraktuna layeng chatharakpada laikana bangamdana laikidabani hari thodo adu thokraba matung ngarang awaba taraba imung aduda paumainaga union gi mihut kangbu ama chatuna union gi maikaidagi angamba sel gi mating pangkhibaga loinana imung adugi awabada saruk yakre loinana hojik soktuna leiribi Sire 1Na Kapkhre Dani gi hakchang gi fibam fana fagalakna ba isor gi mafamda paumainaga union na thoni jakre haidi wangu mamaiching amadi nongai hill range ta operation chathabada khulai kaya marum phagale Thakun helaba Manipur tholibe irang si lakshinaba security force ki kangbuna Manipur ki ching amasung tampaki mafam kaya da operation chathaduna khulai kaya fagat paleptri khongjang asi ki saruk ama oina ngasi wangu mamaiching amadi nongai hill range ki mafam sing da operation chathaba matamda yamnaba khusu khulai kaya fagat pangamle haidi operation asi ngasi angan ba yuktegi hauna kakching ki TS Bikramji ki miyeng makhada SDPO sugunu na luchingduna kakching commando ki unit wangu police station ki team 6 suba HBF E company ki troop battalion 46 suba Assam Rifles ki F company ki troop amadi second suba Maha regiment ki troop ki apunba kangbu amana combing operation adu chathakibani hari chathakiba combing operation adu da phagat pangam kiba khulai sing adu di single barrel ama magazine ka konaba SLR rifle ama .36 ki high explosive hand grenade ani tear gas grenade ama tear gas cell ama gram 600 rom oigadaba IED ani superstar thaba cheng bora ahangba ama fangbangam ki haidi Ngasigi fagalaba khusu khulaising adu wangu police station da khusinaraba matungda makha taba thabak lokhanaba case ama register tawre haina police tagi fangba paw asina haidi CM Birena luchingduna minister amadi MLA singna Tribeni sangam da iruftuna lamda masida tangdulai taba hanjilangna bathawni kre Chief Minister Nongthuman Biren Power Minister TH Bishorjit amadi Works Minister Govindas Konthaujam yauna lainga asigi MLA kaya ama Uttar Pradesh ki Prayaga Sarba pangtholiba Mahakumbha Mela da saruk yakre Mahakumbha Mela asiga mari leinana Tribeni sangam da irup tringai da Chief Minister Nongthuman Birena mahaki social media account amada thagalakba post amana hai Mahakumbha Mela asi chahi chamaga nifuga mari khudingi pangthokpa yamna maru oiba kumai amani ngasi Manipur Leingakki cabinet minister amadi MLA kharaga loinana senglaba Tribeni sangam da irup tuna lamda masida tangdulai taba hanjilaknaba thawni pangthokani senglaba kumhai Mahakumbha Mela na lakpada Manipur khakta natana laibak asigi mipum khudingmakta yaifa thawjal piramba oirasanu haina CM gi post aduna makhata na phongdurakli Ngai haki mamangda Chief Minister Nongthuman Birena luchingduna minister amadi MLA sing adu Tribeni sangam da iruftuna lamda masida tangdulai taba hanjilakna bathawni tharom pangthokre mamangda laiba asigi Vice President oiramba Jagdeep Dhankar Prime Minister Narendra Modi Union Home Minister Amit Shah Defense Minister Rajnath yauna masak nairaba mioi kaya sumafam aduda laktuna irupkhrabani nakalamaromda ngasi numidang waram pung 3 da pangthokadaba Mahakumbha Mela Sport Prabhada Chief Minister Nongthuman Birena chief guest oiduna saruk yagani hairi panbe yabadi ngarang numit yungba matung Chief Minister Nongthuman Biren Uttar Pradesh ki damak Imphal thadokibani Madugi matung numidang pung 9 lom tabada charter flight amada Manipur Leingakki Power Minister Thongam Bishorjit Works Minister Govindas KFNPD Minister L Susandro MLA KH Ibomcha MLA S Kunja Kishore MLA Karam Syam amadi MLA S Prem Chansu Uttar Pradesh ki dama Imphal International Airport thadokibani mioi ama nongmaina makhongna kaplaga hundok lamle ngarang numidang pung 4 lom taba matamda masak khangdaba khulai paiba singna atopa mafam amadagi faduna purakhiba oigani haina chingnaba mioi ama Lamphel police station gi manung chanba Langol gi Kripsta ground maya da mangonda nongmaina kaptuna hundok lamle haidi mioi adogi khubong gi sarukta nongmai maru ama panduna soklaba mioi adogi maming leisang them Kritinganba Kunganipan apokpa angau kawi Churchanpur Mandop Laikai degini haujingna Langol game village alaibani hari mahaki koki sarukta su sokpagi dakfam lerami kokta sokliba adu nongmaina palaba matungda tusinbadagi sokpa oibe yai haina thajanari thodok thokpamda police ki team amana lokhatluraba matung Rims Hospital da pukhatuna laikanakre mahapu kanana kari maramgi damakta nongmaina kaplam libano haiba hojik fawbagi oina khangba ngamdri leisang them Kritinganba Jenims ki security guard oina lairiba mioi amani hari
Nakal amaromda nongmaina kaptuna sohalamlaba Laisangthem Kriti nganbabu Arambai Jengol Unit 11 Churchanpurgi Commander Moirangthem Boboni Haijinduna Bobo nongmaina kaplamle haina social media da sandorokliba si aranbani haina so Arambai Jengol Unit 11 Churchanpurgi Commander Moirangthem Bobona mahak karisu taude haiba wafam phongdoklakpaga loinana Arambai Jengol gi mingcha thina naba wafam social media da sandokpiganu hairagli